ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯀꯥꯟꯅꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯧꯖꯤꯛ ꯇꯧꯖꯗꯣꯏꯁꯦ ꯍꯥꯟꯅ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯂꯩꯍꯥꯎ ꯂꯩꯍꯟꯗꯣꯏꯅꯦꯕ ꯌꯨꯁ ꯇꯧꯈ꯭ꯔꯕ ꯂꯩꯕꯥꯛꯁꯦ ꯄꯥꯝꯕꯤ ꯊꯥꯔꯒ ꯀꯩꯅꯣ ꯄꯥꯝꯕꯤ ꯊꯥꯔꯒ ꯁꯤꯖꯤꯟꯅꯈ꯭ꯔꯕ ꯄꯣꯠꯁꯦ ꯑꯃꯨꯛ ꯌꯨꯁ ꯇꯧꯗꯣꯏꯅꯦ ꯁꯤ ꯇꯧꯖꯗꯣꯏꯁꯤ ꯍꯧꯖꯤꯛ ꯄꯣꯇꯤꯡ ꯃꯤꯛꯁ ꯁꯦꯝꯕꯩ ꯃꯑꯣꯡꯗ ꯑꯗꯨꯝ ꯇꯧꯔꯛꯇꯣꯏꯅꯦꯕ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯇꯧꯖꯗꯣꯏꯁꯦ 12 ꯏꯟꯆꯀꯤ ꯒ꯭ꯔꯣ ꯕꯦꯛꯇ ꯊꯥꯈꯤꯕ ꯂꯩꯕꯥꯛ ꯃꯔꯤꯗꯨꯅꯦ ꯁꯤꯗ ꯐꯨꯂꯤ ꯂꯩꯉꯣꯏ 12 ꯏꯟꯆꯀꯤ ꯒ꯭ꯔꯣ ꯕꯦꯛ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯀꯝꯄꯣꯁ 12 ꯏꯟꯆꯀꯤ ꯑꯃ ꯍꯥꯞꯆꯤꯜꯂꯅꯤ ꯕꯣꯟ ꯃꯤꯜ ꯍꯥꯞꯂꯛꯈꯤꯅꯤ ꯋꯥꯏ ꯍꯥꯞꯂꯛꯈꯤꯅꯤ ꯑꯗꯨꯝ ꯑꯩ ꯎꯠꯆꯔꯛꯑꯒꯦ ꯂꯩꯕꯥꯛꯁꯦ ꯍꯥꯟꯅ ꯐꯖꯅ ꯍꯩꯗꯣꯛꯈꯤꯒꯦ ꯃꯔꯥ ꯌꯥꯎꯔꯤꯁꯦ ꯑꯆꯧ ꯑꯆꯧꯕ ꯃꯔꯥꯁꯤꯡꯗꯤ ꯂꯧꯊꯣꯛꯈ꯭ꯔꯗꯧꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣꯕꯨ ꯇꯧꯔꯦꯗ ꯃꯥꯁꯤ ꯂꯧꯊꯣꯛꯈ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯟꯅ ꯐꯖꯅ ꯁꯦꯝꯈꯤꯕꯒꯤ ꯑꯗꯨꯝ ꯂꯩꯕꯥꯛꯁꯦ ꯇꯥꯁꯤꯜꯂ ꯂꯩꯔꯝꯕ ꯑꯗꯨꯝ ꯊꯨꯒꯥꯏꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯇꯥꯔꯤꯁꯦ ꯁꯤ ꯐꯖꯅ ꯁꯟꯇꯣꯛꯄꯤꯔꯒ ꯐꯨꯂꯤꯁꯤꯕꯨ ꯍꯩꯖꯤꯜꯂꯒꯦ ꯀꯝꯄꯣꯁꯅꯤꯁꯤꯅ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯄꯣꯇꯤꯡ ꯃꯤꯛꯁ ꯁꯦꯝꯕꯒꯤ ꯃꯍꯨꯠꯇ ꯂꯩꯕꯥꯛꯅ ꯑꯁꯤ ꯀꯩꯅꯣ 40 ꯑꯣꯏꯍꯜꯂꯒ ꯁꯦꯟ ꯑꯗꯩꯗꯤ ꯐꯣꯂꯤꯅ 10% ꯑꯣꯏꯍꯜꯂꯒ ꯋꯥꯏꯅ 30 to 40 ꯑꯣꯏꯍꯜꯂꯒ ꯀꯝꯄꯣꯁꯅ 10 to 20 ꯀꯝꯄꯣꯁꯅ 10% ꯈꯛ ꯂꯧꯔꯗꯤ ꯋꯥꯏꯅ 40% ꯂꯧꯔꯁꯨ ꯌꯥꯏꯀꯣ ꯑꯗꯩꯗꯤ ꯀꯝꯄꯣꯁꯅ 20% ꯂꯧꯔꯗꯤ ꯋꯥꯏꯅ 30% ꯂꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯏ ꯁꯤ ꯃꯊꯛꯇ ꯑꯃꯨꯛ ꯋꯥꯏ ꯍꯥꯞꯆꯤꯜꯂꯛꯇꯣꯏꯅꯦ ꯋꯥꯏ ꯍꯥꯞꯇ꯭ꯔꯤꯀꯥꯟꯗ ꯕꯣꯟ ꯃꯤꯜꯁꯦ ꯍꯥꯞꯆꯗꯣꯏꯅꯦꯕ ꯁꯤꯗ ꯑꯩ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯁꯤ ꯀꯩꯅꯣꯅꯦꯕ ꯒ꯭ꯔꯣ ꯕꯦꯛ ꯃꯔꯤꯅꯦꯕ ꯁꯦꯟ 5 ꯑꯃꯒ ꯕꯣꯟ ꯃꯤꯜꯁꯤ 300 ꯒ꯭ꯔꯥꯝ ꯆꯥꯡ ꯍꯥꯞꯆꯗꯣꯏꯅꯦ ꯇꯨ 50ꯒꯤ ꯆꯥꯡ ꯍꯥꯞꯄꯁꯨ ꯌꯥꯏꯀꯣ ꯌꯥꯝ ꯍꯦꯟꯅ ꯍꯥꯞꯆꯤꯟꯕꯗꯤ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯗꯣꯏꯁꯦ 300ꯒꯤ ꯑꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯃꯃꯝꯗ ꯀꯌꯥꯅꯣ 50 ꯒ꯭ꯔꯥꯝꯅꯦ ꯑꯅꯤ ꯁꯨꯒ꯭ꯔꯦ ꯇꯔꯨꯛ ꯍꯥꯏꯗꯤ ꯕꯣꯟ ꯃꯤꯜꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯕ ꯍꯥꯔ ꯑꯃꯅꯤ ꯐꯣꯁꯐꯣꯔꯁꯅꯤꯀꯣ ꯃꯥꯁꯦ ꯍꯩ ꯄꯥꯜꯍꯟꯕ ꯂꯩ ꯁꯥꯠꯍꯟꯕꯗ ꯑꯗꯨꯒ ꯇ꯭ꯔꯤꯀꯣꯗꯔꯃꯥꯁꯤ 100 ꯒ꯭ꯔꯥꯝ ꯆꯥꯏꯖꯗꯣꯏꯅꯤ 100 ꯒ꯭ꯔꯥꯝꯒꯤ ꯆꯥꯡ ꯇ꯭ꯔꯤꯀꯣꯗꯔꯃꯥꯁꯤ ꯀꯩꯗꯧꯍꯟꯗꯣꯏꯅꯣ ꯁꯤ ꯇ꯭ꯔꯤꯀꯣꯗꯔꯃꯥꯁꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯤ ꯅꯤꯝ ꯀꯦꯛ ꯄꯥꯎꯗꯔꯗꯣ ꯑꯗꯨꯒꯤ ꯃꯍꯨꯠꯅꯤꯀꯣ ꯅꯤꯝ ꯄꯥꯎꯗꯔ ꯑꯣꯏꯅ ꯅꯤꯝ ꯀꯦꯛ ꯄꯥꯎꯗꯔꯗꯣ ꯑꯣꯏꯅ ꯌꯨꯁ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯕꯥꯏꯑꯣ ꯐꯪꯒꯁꯥꯏꯠꯅꯤ ꯁꯤ ꯑꯣꯔꯒꯥꯅꯤꯛꯀꯤ ꯑꯣꯏꯕ ꯄꯣꯠꯅꯤꯀꯣ ꯀꯦꯃꯤꯀꯦꯜ ꯅꯠꯇꯦ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯀꯥꯍꯜꯂꯣꯏꯗꯣꯏꯕ ꯀꯣꯛꯐꯥꯏ ꯆꯨꯖꯥꯛ ꯀꯥꯍꯜꯂꯣꯏꯗꯣꯏꯕ ꯃꯈꯣꯡꯗ ꯔꯨꯠ ꯔꯣꯠ ꯊꯣꯛꯄꯒꯨꯝꯕ ꯑꯗꯩꯗꯤ ꯐꯪꯒꯁ ꯀꯥꯁꯤꯜꯂꯛꯄ ꯑꯗꯨꯝꯕꯗꯣ ꯃꯔꯥꯗ ꯇꯥꯔꯤꯕ ꯇꯤꯟ ꯑꯗꯨꯝꯕꯗꯣ ꯑꯃꯨꯛ ꯇꯥꯍꯜꯂꯣꯏꯗꯣꯏꯕ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯀꯩꯗꯧꯕ ꯂꯩꯇ꯭ꯔꯗꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯄꯣꯇꯤꯡ ꯃꯤꯛꯁ ꯁꯦꯝꯕ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏ ꯃꯊꯪꯗ ꯋꯥꯏ ꯑꯍꯨꯝꯅꯦ ꯍꯥꯞꯆꯗꯣꯏꯁꯦ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯇꯣꯠꯄ ꯌꯥꯔꯅꯤ ꯐꯖꯅ ꯃꯤꯛꯆꯔꯁꯦ ꯐꯖꯅ ꯀꯩꯅꯣ ꯃꯤꯛꯁ ꯇꯧꯕꯤꯌꯣꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯇꯣꯠꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯤꯁꯤ ꯁꯤꯗꯩ ꯑꯗꯨꯝ ꯊꯥꯈꯤꯕ ꯌꯥꯔꯗꯧꯅꯤ
ꯇꯣꯠꯄ ꯂꯣꯏꯕꯒ ꯇꯣꯠꯄ ꯁꯤ ꯐꯖꯔꯕꯅꯦ ꯀꯣꯇꯤꯡ ꯃꯤꯛꯁ ꯑꯗꯨꯝ ꯍꯩ ꯂꯩ ꯊꯥꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯩꯁꯤ ꯏꯟꯁꯥꯡ ꯊꯥꯡꯉꯩꯅ ꯍꯋꯥꯏ ꯃꯈꯜ ꯑꯃ ꯊꯥꯔꯝꯒꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ